Linthoi phonda wari ngak sanaraba matung it's okay kaisu kaide yare adudang pangtho mahana dingamanganu thameko wai se haraga koldo thamkri aduga punsibagi manakta changsilaktuna da punsiba ngak pothana batobiro madam se phanyam thengsinkre punsibadu Linthoi da nungsina yenglaga leiri mana hangi khanmu hangdi kayani adubu hangbe ngamdana tumina leikre Linthoi su punsibagi mataudu khanglibani adubu kahenadi khanjiluba tauda wa makha taramdana masanupa ningsinglembagi manakta changsilaktuna phamthai punsiba mabukta khali Linthoi nang nengonda thamliba aron masikarino asumna numit adu mahawkre mathangi numit ni Priya ayuk nganta hawgatuna Premna lariba ka adu sanglai Prem washroom na sanglurga tawel ama setlaga mapi hongdoki tawrambadagi Priya sanglakpu ubada phamungdagi puritu phatlaraga lisili purige kundhamdu pana pan hairei kailere nang sisangai se tamo imaga inega Govinda sida laikram jatki Linthoi bisu school jatpagi matam yoraklani tamona homda satpi jingaida chakse amukta thongbiramkira ima hoi ini hoi lakpa ngairabadi thengani aina thongdau da wa haiba loidringai Premna phathatla gairei thengasu thengna imalaga thongalo ai thabak sa tawiyam lai isa Linthoi bi do school jatpadi chadana dum chalan krase hairo hotel dagi kai kino khraloragane bijakro numit kudingi thongbasu nate nong phadok matam chanadabagi mateng pangnabasibu kyam kairage masi thokani khangmagi aina tamoda yumgi thabak tawnaba mi mathamse haibasu tamona yade yumsida nangi maga leina kaidobagi yumda mi thamdoino noibi kayawa thabak suhange kyam warage ba imungi thabak tawbasida noyam waraba wai haibanati sumaina matang jarak matamdadi kanana hotnabidorige angangse hotel gi posai chaba yade hekta nai khanglibani tamona thabak chatringaida chakto haifetang thongbiramba yabani mi khoinu pa khaidi matang yatrapati loina thongnariba ngaktani wa makhayam tagano ai pirose ongtongki gi mapan tho tamo ai ngasidi wa khra haisage dangi mathong maram khangdo wa do ai tanabaki matam leite asidi tadaba yaroi chayena punsi sida ai kayam koini hingduna nei khwaibado ai ga tamuka leinari babari se karino basi khanbada ai kokse bokhai dore ai sita mogi ne pioi bata madik jade haba natro ai gi kari irang no haibiyo basi phauba tamona tawu thabakta aina thingba yaukhide du hongduna yum palo matung siba ka to ngan to ka leinari basi bu karamba yumba no matai bana ona leibagi basi bu kari ka naribagi haibani nangi dugu wathi do ai tanabagi matam leite haidana tamona penjiba warori basi kanada no aibu nangi ni pione loksin mangam loida boirabadi aibu na min adu kari ki Priya do kaplai Prem wala nam tangangdana tumina leplagalai Priya na amu makata dai tamona ibu lawpiri base tasagi isat kanabagi damakla aigi punsigi damakti kaimda khanbiriba kaigino tamo guest yang pamba madi ai khangba pame ngasi pawba nangi aning mapamba tawduna ta lakli nangsu nangi aning mapamba dum taw aina thikoi nangni yumsida leiba pamdrabasu yumsi thadokduna nang jatko nangi yephanaba labi yengkibada ai thikoi nangna matam pumnamakta kawridaba mata aigi thamoi si nungsibadi thaza khaktana aigi punsigi lengdraba nungsibadi aina aigi thazagi mafam asibu kanagumbe matagi mafamda aina khaksinaba ngamloi mase aigi lengdraba sakni tamogi wakhalna adu yawna leplabanina ai tamoda wa mata hairaroi adu boy ngasidi aroi boyna wa hanga matang hangsage singna haibiyo ai si tamogi kanano aduga aigi isa hen thoibise tamogi di kanano aigi isa hen thoibigi mapase tamoda te haina chen ba yaga toribra aina kaidong nung deso
Tamogi tamoida leiriba isi thazagi mafam adubudi khakmunge hainasu khankiba leite. Leigumbi kashu leitabi amana isi thazagi mohot sinbagi itiksu leijate. Adubu tamo aibu nungsibidrabasu piklibi kaisu khangjadrabi isa hentoibibu mapa kainabagi maisak adudati phanganbiganu. Tamona aibu yumasitigi saiko hairabasu ai satkigi. Isa hentoibigi dabak khalaga ayumasida asukoi bachahi se khangtuna lakpane. Ai ngasidi khangba ngamdri. Si hairaga kappe Prem wakal nga khallaba matung masa hentoibigi damak khallaga asauba pendaba ningamdaba pumnamak kaktoklaga surmapi ama sangna hondoktun hairai. Isang do kay thongduni semlamo ai thabak si thenglabani ai satringai thongamage. Prem gi waya du da Priya du kaplambadagi mamaida tarib mapi sing adu phatai thoklaga hairai. Mabuk manungda nungaibagi minok amanoklaga asaina adumaina hardi wase siungna ngangdaram khitro. Insangdi tamoni yam pamjaba nga yaibaga khamen asinbaga do thongase. Isa hethoi bisu adu da hai leirabani ai kisana leijaramage tamosu pirol do hongdok piraga lakpiro. Siaraga ka adudagi thoke haiduna mamaido fat leithoi. Ka adudagi khongni thangdokti nokfei tawraga mabukta khali. Aina thakpa langda thudaba nupabu kana lege. Sidagiri Priya aina kaidoropa ngambage haibado khanganba tabani. Aina ninglibase thungnabagidabak isa hentoibibu khulai oina sizinaba tabani. Malemsida nang mukpangbu nupa ani suna leiramoi. Nang ne hentoibibu nangi nasamakni khanjaribado asengba sumasimadi nangi na mahingsabi madi nangi na nena phana honadunasu aigi saklon si khangbadi khak oithoktabani. Lairiba lanthum bayamse aigi oina honabada yelakpa mi amata lemna khak tharoi. Karigumba nang nei gi mayokta lepakpa tarabaso nangbuso aina hatkani. Ngah wakal khala matung Priya makada kumthaduna kisanda sanglei. Ngah ki matung Prem sukumlei adu ganglei. Insang nu semaluradi nangna tawdona thawdo tawro. Priya su wahamda nganglamdana semliba insangdu sasa semlamlaga magi kada kakhatki. Prem sak thongat pahore tanzaduda Prem gi phone du ringking lei. Lagliba call adu kanagino yenglubada boinaw gi oirambi. Call do fat receive tawraga. Boinaw kamai dore. Aina hai wafam to iyamana hai khudimak nanang tawjare yaragadi wari se phone sanaba nungai tre unaragoina sanarasi pare adudi ilakna tawrage hoyamba hom doina ngai jaramake hoi aduna farani adudi ai thamage ko. Phone do thamkhra matung Prem chak thonglibadu sasa loisinabu honai masado irang lagi khoirang naba haifam khangdaba su phawrami. Matagdana kamdauri hentoibi babana kisana lao haibani chalo nangi sangomsu babana semhaurabani asengbai ru mama hoini nangu bana ngaire lehaurabani adudi ai baba manakta chalukigi chalo chalo stiar do tamna kumuko amukta sini hoi. Siairam laga hentoibi du matagdagi prebrab kumlai mapagi manakta sanglaklaga baba ai sangom di kadai. Prem mamai fat lai thoraklaga isabu sangom thakningbro thakningi mama na haiba baba na aigi sangom lo lawe na haiba nga ngayo baba na isagi sangom do lanbirage baba nang yumda dom leira doi natra masanu piki wahang du da Prem do nga wakal khala matung da khumlai baba yumda adom leira doi ni isa thoibi thadok tu na baba phom ta chalaroi. Adudi nungai je horendaki baba naige tumsiko tumlamdaida wari libiyu ko hoi libige. Tanjadu sakhiga thoinuga su halaktuna kisana sanglei. Thoibidu phamlamadagi haugatuna thoinugi manakta sensilaga baba aige sabo leirakpura kadaidagi sapo no leirakte kaigi leiraktriba namada lehenba yadro. Thoinugi wahaiduda hentoibidu peri peri tawraga lei sakina sangsinduna nangi bubok nane phagi tawri ni adugi bu kappa hona bro law kapkano
ꯑꯩꯈꯣꯏ ꯊꯣꯏꯕꯤꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤ ꯑꯩꯈꯣꯏ ꯕꯣꯕꯣꯛꯁꯦ ꯌꯥꯝ ꯐꯠꯇꯦ ꯑꯩꯉꯣꯟꯗ ꯊꯤꯅ ꯊꯤꯅ ꯇꯧꯕꯤ ꯅꯨꯡꯁꯤꯕꯒꯤꯅꯤ ꯕꯣꯕꯣꯛꯅ ꯂꯛꯅꯔꯤꯅꯤ ꯅꯪꯉꯣꯟꯗ ꯑꯣ ꯁꯥꯈꯤꯅ ꯀꯤꯆꯟꯗꯒꯤ ꯍꯦꯟꯊꯣꯏꯕꯤꯕꯨ ꯄꯨꯊꯣꯛꯇꯨꯅ ꯊꯣꯛꯈ꯭ꯔꯦ ꯁꯥꯈꯤ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯊꯣꯏꯅꯨꯅ ꯍꯥꯏꯔꯛꯏ ꯕꯨꯡ ꯀꯩꯒꯤꯅꯣ ꯅꯪꯅ ꯆꯥꯛ ꯊꯣꯡꯂꯝꯂꯤꯕꯁꯤꯅ ꯑꯃꯗꯨꯅ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯀꯥꯗ ꯂꯩꯔꯝꯅꯤ ꯃꯥ ꯋꯥꯗꯨ ꯃꯄꯨꯡ ꯐꯥꯅ ꯍꯥꯏꯕ ꯅꯪꯗ꯭ꯔꯤꯉꯩ ꯑꯩ ꯚꯥꯞ ꯇꯥꯔꯤꯕꯀꯣ ꯃꯈꯥ ꯇꯥꯔꯅꯨ ꯅꯪ ꯅꯃꯤꯠꯇꯣ ꯎꯅ ꯎꯅ ꯅꯃꯤꯠ ꯇꯥꯡꯕ ꯃꯤꯒ ꯆꯞ ꯃꯥꯟꯅꯅ ꯍꯤꯡꯕꯅꯗꯤ ꯀꯥꯟꯅꯔꯣꯏꯀꯣ इमा फीसे होंलुखिगे अदुगा चाकतो इमा लोइसिनबिरगे वहाइसे हाइरमलगा थोइनु मागी कादा मफी होंगम संगद मखै प्रियागी कादमना काखलै थोइनु असावब मगा लोइनना प्रियागी कादे हेक चंगलके तौबगा प्रियाना नोखेदुना वरी सारमबदु ताबदा कादा संगद मखै थोंजिन मरुमदा लेपलगा सानरै वरिदु तुमिना तारमी होई पुंगा अइना फनब लोइ सिंगे हाइदना नंग केमता वागनो नंगना हाइबा खुदिंगमक्तो अइना लोइना यादोइनी इस अइसु नंग लै हाइबगी सक्तोक्सरिने अदो ngasido unaba yaro hairo toina unarasu magun yautubani yam khalakanu ko adudi sumba aduda nangse inangda somle haningbado yare khara malingai dane lephoro asingmuni nangse agi nakta lengdana dum lehaningi mangau thiba lamhenba khoimu oirubana lehitana pathoklaba leirang aduda tongzaduna pena thakningi nangi leina aduda tangzaduna lehi adudabu पेन थकनिंगलुबा हिराल ओइरट्रने अस पेलबने आइदि नंगसे कुइर कुइरगा सुमकी सलेबो दुपाना कोइसे तादि फज आइबा जाने नंगी दुदि उसितब करीमनबमदि यावरी अइना लानबा तारबो ताद्रदि अइना लानबा ताहनगे हाइरो यारे हे नंगसे वांगांगबा याबाय कमाय तौरिनो नंगना हेनबने अदो हक्सिबु कइदौरमिनो सुम हिपमबने औसिबावगा जिबो नंग अदुमाय तुम तौरदि अखोइदगा लागा चनरो हेदुदि इस नंगना खंबिरिबा मौगा मोइरदि ngataना खगलगा इमुंगी थबकतो खरसु तौबा याद्रो हाइपादि अइना कइदौबगी इमुंगी थबक तौजदोइनो हो अइना हिपगा लेरिसे इवा अपंगबदो अइना ओइदबा हाइजिलगा चाक थोंगलमगनि अइना नंगा वरि सानरगा लेरिबसिनि कइओइदबा हाइरिबा अदुबु अइना मो एक्सप्लेन तौरगा हाइको हाइरो नोइ नुपादुनबु यारक्प्रो अइना कपसि लाउसिनरगा ड्रामा तौबदगिदि यारेदना अस माइवासे तोसे इबानी योइबा वरि सासे इबानी समाइना सुम कायमकुना लेखिसे हाइनो युम साबसे हाना लोइसिंखिसे नंग पैसादो खराम पिराबा युमसे खरा तुना साबा लोइसिनदौनि अदुरदि नंग अखोइदा अदुम लाक्पा यारे अदो नोइ युम साइदो अयेंग लाके पूरा लोरगा लाओ हौजिकि लाक्पा याद्रि सरप्राइज ओन येंगहनदोइनि अस नंगसु याइहे अदो थम्मगे होरेन अमुक तौरके तामो चखरगा वीडियो कॉलिंग तौरके होय अदो ngasi फोटो थारक्ट्रि हौजिकि यारोइ हे अइ सौरगा याम थुना सजा थारो यारोइ हाइबनि होय अदुदि थमगे को अइ नुपा तोंबसे नुक्सिबना सि हाइरमलगा कोलदु थमखि सानरिबा वरिदु तारगा थोइनुदि मथबाक्ता मखुत्तु पोपप थारगा करिनो युमसे तौरिबसिबो लोरिदना आइदे असावबा मगा लोइनना थोइनुदु का मनुंग संगलै प्रियासु हिपलमबदगी हौगतलगा वाशरूम संगे तौबदा थोइनु संगलकपु उबदा इंगंगंगना खैदौरे एगा जंगैसे नंगना तौरिबसि करिनो नते नंगना युमसिदा चालिब लिजत असिबु करिनो हाइबनी अइना कइदौरगे हौजिक फोन वरि सानरिबदु कनानो हा नुपादुगा नंगा मरि लेनबा कयाम कुइरे नंगसे अइना पापजना खनगिबा इमौदुनिको लोइरेदना इमुंगसे नंगी हक्तक्ता लेखा ताबा हाइबदो ओइदौरबनी नुकु नुक्सेनिगी साबिने ममा नुकनैदो हेक तौइदा इमा नंगना यासे ओथोकना जौइदा दो खंगनिंग निंगसिंगलै नते मिनाइना पिनंगबु थबक कमदा लेट्रब्र हाइबनी मीना वरि सानबदा हुरालगा ता लेरिदुबो प्रिया नंग का अमसुम हिंजिलै नंगना खलिबसि करिनो हिंजिलै अदु कइदौसेबा कमदौसे हाइबनो
हौजिक्ति इचा नुपादा असेंबा हाइरगने नंगबु युम असिदगी नंग एक्समदो पाइरगा इंथोकहनबा ngamdrabadi aise thoinu natredana oidaba haijilaka इचा नुपासिबु चाका थोंगनबा साइ अदुगा नंगना सिदा ओक्तबे मगोम फोन नुपा मगा वरी सानदु लेरमले ngasigi nimita nang lemna khak tharoi ha ha nanga du gidap to oida tawruso ko soida irang ke chagat pirado nasanu padu da aigi kari asing muno haiduri siba hanurak pagi kokse pira kare ni haiki wase he he kaureba amuka ningsing boina haiki aina mamangda kayarak haikrabani nasi sumuna taw aina tawba thabakta ayat pa mata pirakano aduna nangge phaba oinina nasanu pana aige singma khanglak pa mikupta nang mulemna thabi ga dro aige singma singase nasanu pana thazabi na ba kari proof leke nawa hat bangampi namang nupibu hingningda mai thabi ngampi nangnasu aigoda wangang wasai nangna su koini hingdu leireise nabi mai ki mapanda gini napunsi supa jilda leiding trabadi aingoda wangang lakano aina tawba thabakta sum yasiladi nangbuda jilda thambasa mina thamba phaba nate khangidana wai sairam laga priya washroom da sangkhre thoinu mathamoi do proprok sak laga khangi priya gi maramda asengma su makhanglabasu thoinu upai kaisu leite priya da kaisu tawba ngamde maramdi mahakna laluba langsiluba pa mayam aduna mahak thongna leitabe magum kutum suduna khangjabani masana tawjarubagi mahi masana phangjabani khanduna oihaningdaba kaya mabu tumini yengba natana upai leikide Nakalamadana punsibagi mamanaba Thanilga pharmacy leibatugi nakal oirap leptuna wari sanari Thanilna saurap tawna harakpani punsiba tangna tawribase ayam yaningde ko nupa aina kadorage kayam koina nangna ama masaki damak lepangam khidoino lekai sina hainariba samasna yeglibi yegase nang kayam koina bayong na ngamgani nangna lingthoide sakaliba manglan kudemak arema ngaktani lingthoide nangi nusibabu kaidong nungta masaka khangbiroi nangna wana lelhobado nangi marup amoina ayengba ngamoi aduna ekoina haribase nang yaw nang angang masana trabani imana nangi damu silibado nangi fanda mangaktani nang luhongna bataruse aibu marup oina khalaga aigi thamoi bodi masak khangbiramtre lingthoi gi damak nangi punsise arebada mangalage haribro kaigino tangna sumda khalibasibo magi damak aigi punsise aremada mangkibada ai kaisu singnaba leite lingthoi gi damak aigi thawai se tharabasu ai thagani aibu izaba tiba misakne khalabasu aina lingthoi ba nuksibadi mapoksi honglaroi nangna khaliba khudingmakto arema gaktani kaiguma magi wahai do haiba loijringai punsibana marak phattatlaga hairei wama khatarno ai mathayam saribani isa ningsing lembagi hausi hausi ori phibamse nungsu khangliba natro papa ai leile leina isa gi damak kaishu tawba ngamte laibak thibadagi aigi blood group ka isa ningsing lembagi blood group ka manaram dabadagi aigi kidney se isa de pipu siatre masagi damak upai leizadrabi lingthoina kaptur leibase ayengba ngamtre asuk matha sadun leiringai sida dangdamo aibu awabada awaba hablare ima hoi toi mayam nengodagi pamlibsi karino aina taibak panse thadokduna sakibaduna nakhoi ge pamra nakhoi mayam gi penaba ai sikraibra punsibagi matawaduda nungairakdraduna karigi dabak nangna dumna wagani akhoi mayam laribasidi nangni lingthoibo kayam nusi habado aina khangningduna nangi nong yengmani asidi khanglai nangni lingthoibo kayagi matik nusi haba nangi oba tarakla matamsida aisu saruk yagani mai khak leidun sieloi nangni lingthoibo thamoi se nungsiba makta oirabadi ningsing lemba ka shuta rei ningsing lemba gi dabak donor tibado aisu yawgani asang baisa khudimak aigo suninguna puthokani nangkemta wagano hairakli wa aduda punsibodu Thanilda mamit khana yenglaga
Muti nang ai kuta sini ai shikhraga noina tuguna saga toy ahum khak hingau gai ro phagi do matang yam zade ko mi sina ba yaw phagi ni yare na gai no silaga thamaga nangi thamai masa khangdo kena ain thawai sinwani nusi babu lami sor do koilaw law sakadro aina lingthoi nusi na yare adai lebo ado huji kamai tawsi ga habado khanasi aina imana mamada paudi pikhrabani mana phone toroke habani kaigumba misak aduna donor oibi ga haragadi operation do khutakta tawradoi paisa gi damta di khangano sunil gai ga su wari sana khrabani masu angam paisa di puthokani harakpani Thanil gi wahai duda punsi badu mabukni nusi duna Thanil da kon duna hairei mapuk khudingda idaw sunil ga nangase aigi marup oina phangjage aigi damak wabiri bayamse kari karama wahai hairaga nakhoi da penbi gani yare nangi hajin haidon da leiraba mallaba segarba dialog to taba ngamtre natugu na saga na gai leiramani ai shonna ba tawraki mi masu unuru daw leiri hoi ado lamlapani na hanba pharak tarasu silao phani nupi thidana direct papa gi mithol phangbo nangi tumba usitaba dudane ai ni karisi nangko nang ai khuta shini kon halo si haraga wale taki paisa khra lokthok tuna si silo mateng khra oina naba yarni paisa gi already engo da su leiri nangi leibani hospital da leiba haibase paisa gi mathau ngaktani Thanil na piri paisa do launing da lausili aduga hairei niba nang na wabiba handaki matang sitanga khradi wabi da bayatre aina khang nangi su soidana mateng panglakini da ado nang na yum dhaladi imagi manakta umte sanglamo mathanta isiksi amani nang na wai pasar do aise noi da hingle bani idaw suni libani na chaka thonga ima khoi humne chami nei ni ima na ningsing lim babu yam solo bani haying di ima do ai koi lakpada pubira ke khali ima mula ga polawo ai ko ina sana bani purakano masunu pasa kashu tawde yam thuna yum dhalani nayo parese ai horendo call tawrage thinkrani ai shalage Thanil su hankre somdra lingthoi hagat handa chatlaga punsi babu halak pangairi masanu pagi hidak pizabagi matam su oire hidak laiba sakhibadagi hanjilaktribasibu kaidawa yarapasano haina masinda murum sondra lai ngak leramatu nurse amada masanu pabu sinaramlaga punsi balak brahaidana mapana thonglai tanjadu da premsu hobe manungda sanglakpada lingthoi ge thengsin naruri